Delhi Chief Minister Arvind Kejriwal Enforcement Directorate ke custody gi matam ngasi loikibaga loinana makhatana hapta ani amaga jail da leiragani. Enforcement Directorate na AAP gi luchingba Arvind Kejriwal gi mathakta custody gi matam pirakpagi ngasi ayuk local court asina April 15 fauba jail da leinaba khangan khibani. Court asina Arvind Kejriwal bu Tihar jail da thajinkhre da mahaki loinabi Sunita Kejriwal amade Minister ATC Saurabh Bhartwaj ka unabagi ayabasu pike. Arvind Kejriwal asi haukiba March 18 da liquor policy case kamari leinana faraba matung mahakna mahaki laingak asi ED lockup tagi chalaiduna lakpani. Ngasi Delhi Rouse Avenue Court ta Kejriwal bu puthoklakpada ED gi maikei Arvind Kejriwal na case asigi investigation da mapung fana sogatte amade Marik chumba paukum sing pi de haiba maral sing sikhibaga loinana mahaki digital device sing password sing haidok te haiba wafam sing su phongdokhe amade mahakpu makhatana tungda custody da leiba mathau tarakpa yai haina su phongdokhe.